ꯑꯩꯁꯤ ꯀꯩꯅꯣꯅꯤ ꯉꯥꯛꯇꯪ ꯂꯥꯏꯚꯁꯦ ꯇꯧꯒꯦ ꯑꯩ ꯇꯁꯦꯡꯅꯗꯤ ꯂꯥꯏꯚꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯇꯜꯂꯕꯅꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯗꯕꯅꯤꯅ ꯑꯩ ꯉꯥꯛꯇꯪꯁꯤ ꯂꯥꯟꯒꯤ ꯄꯥꯎ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯒꯤ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯕ꯭ꯂꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯈꯔ ꯅꯩꯅꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯦ ꯑꯩꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯍꯥꯡꯗꯣꯛꯆꯔꯦ ꯀꯦꯜ ꯈꯦꯇ꯭ꯔꯤ ꯃꯦꯝ ꯁꯦ ꯉꯥꯛꯇꯪ ꯂꯥꯛꯑꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯗꯤ ꯂꯥꯏꯐꯁꯦ ꯑꯩꯗꯤ ꯄꯨꯡꯇꯣꯛ ꯇꯣꯛꯑꯕꯅꯤꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄꯒꯤꯅꯤ ꯑꯩ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇ ꯑꯩ ꯉꯁꯤꯁꯦ ꯑꯃꯨꯛ ꯊꯣꯛꯆꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯥꯛꯇꯪ ꯆꯪꯉꯛꯑꯣ ꯍꯧꯖꯤꯛꯁꯤ ꯄꯥꯎ ꯑꯅꯧꯕ ꯑꯩ ꯇꯝꯖꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯄ꯭ꯂꯤꯖ ꯀꯝ ꯑꯞ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯁꯤ ꯀꯩ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯌꯨꯅꯤꯇꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯂꯥꯟꯃꯤ ꯑꯃ ꯁꯣꯛꯑꯦꯀꯣ ꯀꯥ ꯍꯦꯟꯅ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯣ ꯑꯃ ꯁꯣꯛꯑꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯑꯃ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯆꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣꯁꯤ ꯃꯤꯀꯞ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯥꯒꯤ ꯁꯦꯟꯁ ꯑꯣꯐ ꯄꯦꯇ꯭ꯔꯣꯏꯇꯤꯖꯝ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤ ꯌꯦꯡꯉꯨ ꯅꯥꯒꯥꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯅꯥꯒꯥꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯇ ꯇꯧꯕ ꯏꯟꯇꯔꯦꯁꯁꯦ ꯃꯣꯏꯗꯤ ꯀꯟꯈꯠꯂꯦꯕ ꯀꯨꯀꯤꯒꯤ ꯄꯤꯄꯜꯁꯤꯡꯁꯦ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛꯇ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯄꯤꯄꯜꯁꯦ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯃꯣꯏ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯏꯟ ꯗ ꯁꯦꯝ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯉꯨ ꯀꯨꯀꯤꯒꯤ ꯀꯃꯥꯟꯗꯣ ꯀꯨꯀꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯁꯦ ꯂꯥꯟꯐꯝꯗ ꯁꯤꯕ ꯌꯥꯎꯔꯤꯗꯨꯅꯤꯀꯣ ꯑꯊꯧꯕ ꯃꯤꯡꯊꯣꯜꯗꯤ ꯄꯤꯈꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯅ ꯁꯣꯏꯕꯤꯔ ꯈꯪꯗꯦ ꯑꯗꯨ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯩꯇꯩꯁꯤ ꯅꯨꯡꯁꯤꯗꯕꯅꯤꯅ ꯃꯣꯏ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇꯒꯤ ꯃꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯌꯥꯎꯁꯜꯂꯒ ꯃꯩꯇꯩꯗ ꯀꯥꯞꯄꯤꯅꯦꯕ ꯑꯗꯨ ꯁꯣꯏꯗꯅ ꯃꯥ ꯁꯤꯈ꯭ꯔꯤꯅꯦꯕꯀோ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯌꯥꯎꯔꯤꯗꯨꯅꯤꯀꯣ ꯑꯗꯨ ꯂꯥꯟꯁꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯅ ꯇꯥꯛꯇ꯭ꯔꯁꯨ ꯈꯪꯅꯅꯤꯡꯉꯥꯏ ꯑꯣꯏ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯑꯗꯨ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯉꯁꯤꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤꯅꯤ 7ꯗꯒꯤ ꯂꯦꯞꯇꯕꯁꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯗ ꯂꯦꯞꯈ꯭ꯔꯦ ꯀꯔꯤꯒꯤ ꯂꯦꯞꯄꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩ ꯈꯔ ꯄꯕ꯭ꯂꯤꯛꯅ ꯁꯨꯝ ꯇꯛꯁꯜꯂꯛꯄ ꯍꯦꯜꯂꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯑꯋꯥꯡꯂꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯐꯈ꯭ꯔꯦ ꯑꯩ ꯏꯃꯥꯁꯤꯡꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤꯀꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯃꯥꯟꯗꯣꯁꯤꯡꯗ ꯊꯧꯅꯥ ꯍꯥꯞꯈꯤꯕ ꯑꯗꯨꯒ ꯀꯦꯁꯄꯔ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯂꯣꯝꯗꯒꯤ ꯑꯁꯣꯝꯗꯒꯤ ꯃꯤ ꯍꯣꯟꯗꯣꯔꯛꯄꯗꯣ ꯀꯦꯁꯄꯔꯁꯤ ꯂꯩꯔꯤꯁꯤ ꯂꯥꯟ ꯀꯥꯞꯅꯕ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯅꯅꯕ ꯑꯣꯏꯕ ꯑꯗꯨ ꯉꯁꯥꯏ ꯑꯩ ꯑꯣꯕꯖꯥꯔꯕꯦꯁꯟ ꯄꯤꯔꯤꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯦꯔꯧꯒꯤꯁꯨ ꯍꯣꯟꯗꯣꯛꯎꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯅ ꯍꯣꯟꯗꯣꯛꯎꯕꯗꯒꯤ ꯃꯣꯏꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯈꯤꯕ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯑꯍꯤꯡꯗꯨꯃꯛꯇꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯇꯧꯒꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯧꯖꯤꯛꯇ ꯄꯥꯎ ꯄꯤꯔꯛꯄꯗ ꯌꯥꯏꯉꯪꯄꯣꯛꯄꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯦꯁꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏ ꯉꯥꯛꯄ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡ ꯑꯗꯒꯤ ꯂꯣꯏ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤ ꯂꯣꯏ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯃꯨꯛꯅꯔ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯃꯣꯏꯁꯨ ꯃꯊꯣꯡꯗꯤ ꯆꯥꯗꯕꯅꯤ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯕꯅꯤ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯃꯄꯨ ꯌꯥꯅꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯈꯔ ꯂꯩꯌꯦꯕꯀꯣ ꯃꯗꯨꯅ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯋꯥꯟ ꯋꯦ ꯑꯣꯏꯍꯟꯕ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯥꯞꯄꯅ ꯌꯥꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯞꯄꯅ ꯊꯤꯡꯕ ꯈꯨꯟ ꯉꯥꯛꯄꯁꯨ ꯐꯥꯈ꯭ꯔꯦ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩ ꯁꯤꯚꯤꯜ ꯋꯥꯔꯁꯦ ꯉꯁꯤꯗꯩ ꯂꯥꯛꯑꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ लाइन कंट्रोल तौरे अखोई स्टेट फोर्सिंग चंगपा प्रेशर से कनबगिनी पब्लिक की प्रेशर है सम लूबनिको यामनि कनबनि पब्लिक की प्रेशर है बसिदिने मसिदी अखोई बांग्लादेश खंगों होंग्रिदुनी हा लोयरिदु बांग्लादेश तुम तुमग्रिदुनी को अरुना मियाम की इहोसिदी बर्मा हजि तौरिनी पब्लिक की कनोम लापयोजी बर्मा दा होंग लाइसनी को मो याम थुन होंगनी करिगोम लानी बर्मा की जुको वखल तानरानी जुंता का पब्लिक का दम कनोम तौरानी को पंगतौ तौसि यारो जुंताना अदुना आइना आई कनोम हाइजेबो मणिपुर की मणिपुर गवर्नमेंट पंगतौ तौबो यारोयने खले आइदी आई पोस्टिंग सियंगो तातोन नहान मोगी खरा सिबदुगी अटैक माले अदुदा नते आई ऑब्जर्वेशन खर पिगे आई से हाइदोकपनु हाइदोकनु हाइ पोसे आई दम हाइदोरकनी हौजिसी जुंताना अखोगी जुंता गवर्नमेंट बर्मा दा तखाइरेबो मोइसी सिमी याम सिबे याबा फुमजनबे याबा फुमजले
ꯑꯗꯨꯅ ꯃꯣꯏ ꯑꯁꯣꯝꯗ ꯇꯧꯔꯛꯄꯁꯤꯅ ꯇꯥꯏꯅꯐꯝ ꯂꯩꯇꯅ ꯑꯩꯈꯣꯏꯗ ꯇꯥꯏꯅꯔꯛꯏꯅꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯥꯏꯅꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯑꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯣꯁꯇ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯗꯨ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄꯗꯒꯤ ꯑꯩꯕꯨ ꯁꯣꯏ ꯅꯦꯠꯇ ꯄꯪꯐꯪ ꯐꯪꯗꯕꯅꯤ ꯑꯩꯅ ꯊꯥꯔꯤꯕ ꯄꯣꯁ ꯃꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯐꯣꯇꯣ ꯃꯁꯤꯡꯗꯣ ꯃꯗꯨ ꯑꯩ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯁꯤꯡꯗꯁꯨ ꯑꯩ ꯄꯤꯈꯤ ꯀꯣ ꯉꯁꯤ ꯄꯤꯈꯤꯕꯀꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯅꯣꯡꯊꯛꯇꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯑꯦ ꯑꯗꯩ ꯇꯛꯈꯥꯏꯕ ꯍꯧꯔꯦ ꯒ꯭ꯔꯥꯎꯟꯅꯦ ꯃꯊꯛꯅꯦ ꯃꯈꯥꯅꯦ ꯍꯦꯛꯇ ꯇꯛꯈꯥꯏꯔꯛꯄꯁꯤꯗ ꯃꯣꯏꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯅꯦ ꯑꯗꯒꯤ ꯁꯥꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯑꯔꯥꯀꯥꯟ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯗꯩ ꯀꯥꯆꯤꯟꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯇꯛꯈꯥꯏꯔꯛꯑꯕꯅꯤꯅ ꯁꯣꯝꯗ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯁꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯣꯝꯗ ꯏꯔꯥꯡ ꯍꯧꯗꯕ ꯌꯥꯗꯕꯅꯦꯕꯀꯣ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯏ ꯂꯥꯂꯣꯡꯅꯤꯁꯦ ꯁꯣꯝꯗ ꯃꯣꯔꯦꯒ ꯊꯪꯅꯕ ꯄꯔꯦꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ 10 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯅꯥꯛ ꯅꯛꯄꯈꯩꯗꯤ 10 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕꯈꯩꯗꯤ ꯕꯣꯔꯗꯔ ꯄꯥꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗꯒꯤ ꯂꯧꯔꯒ ꯃꯅꯤꯄꯨꯔꯗ ꯆꯪꯄ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯟꯅꯐꯥꯎ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯑꯣꯔꯗꯔꯁꯤ ꯊꯣꯛꯆꯜꯂꯛꯄꯁꯤꯅ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡꯅꯕ ꯂꯥꯛꯏꯕ ꯑꯩꯅ ꯈꯜꯂꯕꯅꯤ ꯁꯤ ꯑꯣꯔꯗꯔ ꯊꯣꯛꯂ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯧꯔꯅꯤꯗꯣ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯉꯁꯤ ꯃꯣꯏꯅ ꯇꯧꯔꯛꯏꯁꯤ ꯅꯍꯥꯟ ꯃꯈꯣꯏꯒꯤ ꯁꯤꯈꯤꯕꯗꯨꯒꯤꯁꯨ ꯍꯣꯏ ꯃꯔꯤꯕꯨꯗꯤ ꯈꯔ ꯂꯩꯅꯩ ꯃꯄꯥꯡꯅꯤ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯑꯣꯕꯖꯥꯔꯕꯦꯁꯟꯅꯤꯀꯣ ꯃꯆꯨꯝꯃꯩ ꯂꯥꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯣ ꯑꯁꯣꯝꯗꯒꯤ ꯄꯔꯦꯡ ꯁꯥꯅ ꯆꯤꯅꯥ ꯕꯣꯔꯗꯔꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯏꯟꯗꯤꯌꯥꯒꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯁꯨ ꯕꯣꯔꯗꯔꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯨ ꯕꯣꯔꯗꯔꯅꯤ ꯃꯤꯖꯣꯔꯥꯝꯁꯨ ꯕꯣꯔꯗꯔꯅꯤ ꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯁꯨ ꯕꯣꯔꯗꯔꯅꯤ ꯃꯁꯨ ꯇꯧꯅꯨ ꯁꯦ ꯑꯁꯤ ꯂꯩ ꯃꯁꯨ ꯇꯧꯅꯨ ꯁꯦ ꯏꯁꯨ ꯑꯃ ꯆꯠꯈ꯭ꯔꯦ ꯏꯁꯨ ꯑꯃ ꯂꯥꯛꯑꯦ ꯁꯤꯗ ꯍꯥꯏ ꯍꯥꯏꯔꯣ ꯇꯥꯔꯦ ꯌꯥꯔꯦ ꯁꯤ ꯍꯜꯂꯣ ꯌꯥꯔꯕ ꯑꯝꯇ ꯌꯦꯡꯉꯣ ꯀꯦꯔ ꯑꯝꯇ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯝ ꯍꯟꯖꯒꯦ ꯍꯜꯂꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯥꯕ ꯇꯧꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯌꯣ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯕꯔꯃꯥꯒꯤ ꯀꯣ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯤꯖꯣꯔꯥꯝ ꯂꯣꯝꯒꯤ ꯑꯗꯗꯤ ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝ ꯅꯠꯇꯦꯕꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯅꯦ ꯑꯗꯒꯤ ꯕꯔꯃꯥꯅꯦ ꯑꯗ ꯃꯣꯏꯒꯤ ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝ ꯅꯠꯇꯦꯕ ꯑꯩꯈꯣই ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝ ꯑꯣꯏꯔꯦ ꯇꯥꯇꯣꯟ ꯈꯨꯟ ꯉꯥꯛꯄꯁꯤꯡ 80 ꯄꯨꯂꯤꯁꯀ ꯌꯥꯔꯦ ꯑꯣꯀꯦ ꯒꯝꯚꯤꯔ ꯁꯔꯥꯡꯊꯦꯝ ꯀꯣ ꯒꯝꯚꯤꯔ ꯁꯔꯥꯡꯊꯦꯝ ꯇꯥꯇꯣꯟ ꯈꯨꯟ ꯉꯥꯛꯄꯁꯤꯡ 80 ꯄꯨꯂꯤꯁꯀ ꯃꯥꯟꯅꯔꯦ ꯍꯥꯏꯈꯤꯅꯤ ꯑꯗꯨꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯅꯦ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕꯒꯤ ꯂꯣꯏ ꯇꯣꯛꯊꯣꯛꯁꯦꯕꯀꯣ 80ꯁꯨ ꯑꯉꯥꯏꯔꯦ
पुलिस सुंगाइरे अखोई खुन ngakpasing सुंगाइरे हौजिक्तिने अखोइगी एति थबक दम तौइको रामैतेम गोल थबक दम तौदम नते तौइ अदा आइना आइना हौजिक्ति आइगी मीसे सोकपा यादे मैतै यमता सिबा यादे मैतै की इ याउरिबनिना नखोइ खुतिमुक्त मी याउरिबनिना हेंजल हलनोबा अखोइना divide and rule policy da amaga sum akoi hunnadna akoi amaga fudatnadna amaga thomtatna leitadi moini advantage sum henjalakani aina harisini hanagi chama jibo lakna ngamdana lising amuk sang kadore thong launa hangdokrebako ministry of home affairs na mokoi chang abagi mamdi Burma gi di woigi arepa phirepni ai tasena si manungdagi piraka pauni mathak musung makha takhai gani hari loina takhai gani hari ko amta thamoi hari ba kuki ba kang se moisi Burma da leba kuki ba kang se amta thamaroi hari ba ko moisi lebak irang sagatpa mkhoi lebak ta irang tawdra leiraba aduga mkhoi gi heta phamba chalai hipa chalena moide khudong sa ba khara krai de lakpanu jongde Burma da moi pokhiba nate hayaba amade mulak amade thailand amde khar paisala sinarom de khar paisala amade khar paisala sum moide lai hibane ko adu mokhoi na maroi na torom sidi akhogi golden triangle gi damukta leibane mokhoi di tasena moi I de yaw pa hitare popi sida moi di haina kiba adu na moi athom gi popi saramo Burma di popi sar porpa moi di hardu le traba golden triangle gi adu Laos Thailand adu gi Burma moi de toromba kogi maroi budi launching horfam di atuni bako mogi mafam ma settle tawna bagi da makta India government ga mokoi ge yane se sign tawna ba maroi kwai maroi budi masi launch adui ta di area domination pame Churachandpur hare Churachan Maharashtra na mokoi khara refugee khara moi leiba singdo hogi sagol ka hai tare moi si ningthaugi dolai reng kangbu ne ba dolai pu ba kangbu ne moi ma pang khar kal le na phaigan khar chawe na ada mokhoi gi damak jum mi ni na moi su moi gi damak ta sangja pham pi dana ada lehen ki bane ko aduga kumusam meite likai na Susanpur da yana na khunda bane ko history gi matungina ado moi jing sai ningthau na moi ga lemina ro se meite gi pune le ro na meite na Susanpur da tangjara le ru na te ba haw mak ta tangjara le ru na te ba ngasi di moi ge oi hore moi na loina meite bu tan thok pi re yumdang mana kaina bu koi aduna lanchi ge horpham maroi budi popi ni ko karam chaw bo popi si popi na number 4 sung pa paisa ni adi paisa sing do ni ngasi moi na khulai sok am leisal li mayam se aduga moi gi minister sing MLA sing se yam chaw na donate tawi mokhoi gi damakta mokhoi ji kayam moi maram marai bak kayam ningi gi moi marai bak ti natte heba adubu mokhoi da moi gi oi ba community ki integrity ama lei moi gi moi gi ji asuk bad yanani yanade phunani ama tawni adubu eta yasana ba moi umbrella mayam sina yasana adagi mo nga asi da mo yam nong ba mo ka pau hai ko hadak kangpokpi adagi kanoda senapati romda nagaga kuki ga khara muknai ko moi Facebook ta thakle mayam khangale lanchi tawdo malaktra ok ama konga ok anim konga adum memorandum of understanding MOU sign tawna adum yasana ki ko moi di chap mana bane banung da chap mana bane ko hoji mai teina schedule tribe ki amuksu laje hal khara hal matung da akhoi gi schedule tribe ki demand se mu tok khre khalasi at badon moi tok pudi mo singgi kangbu sing naga sing che khoi mai tei sinau ni hari dana yemu isinau ore pure ko hak to pan thing ka doi ni mai tei de khoi gi schedule tribe ki status pi ba yaro ina eta tor kan hi ko mawa log de ni aina aduna ai mu haike lansi kamai tawna horke hamatamda akhoi gi ngasi si kuki gi mising si naga da gi yam hele ko kari gi no hamatamda moi di chawpok kuki ni pimna sahim da ngang ani pok pai sang da pok le mi angang manga po em wari mi hengkalai ba sang da growth rate to hangai ni kuki no hengkalai ba growth rate se population growth rate se kai de gi no moi di mama sing duna angang sahim da tare nipan pok pai bim phim da lai kari gi no swam hengkalai se fast growth hengkalai se kai gi no bu
मोदी पुलप पुलप चंगसले बोर्डर मोई मपा पो उ अवा तरो कौसलक मयाम दो अदुगा भोट लेबे कांगबु सिंसिनसु मोइगा मानरगा मोइदी ऑफिसर्स मयाम से कन्नगी डीसी दगी काइदोदगी लोई लोइनमक ऑफिसर दे पुलिस दगी काइदगी एसटीसी दगी एसटीओ दगी काइ लोइनमक कुकी ngaktanina chap mane population gi moi ngasai mana to kani aduna moi missing se akoi gi kano da hapakane bako akoi gi population graph ta hapselakani ba akoi gi map ta hapak population map ta hapakani aduga voter list ta hapakani aadhar pixelakani aduna aadhar si moi pairabani na voter list changrabani na kanano tanthokudoi ꯃꯗꯨꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯩ ꯃꯔꯝ ꯑꯃꯅꯦꯕ ꯑꯗꯩ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯩꯗꯤ ꯀꯩꯗꯧꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯃꯁꯤꯡ ꯀꯥ ꯍꯦꯟꯅ ꯌꯥꯝꯃꯝꯗꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯃꯣꯏꯅ ꯃꯁꯤꯡꯗꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯥꯝꯃꯕꯅꯦ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤ ꯀꯌꯥꯝ ꯂꯩꯒꯦ ꯀꯨꯀꯤ ꯃꯆꯥ ꯀꯌꯥꯝ ꯂꯩꯒꯦꯁꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯐꯣꯡꯗꯣꯛꯇ꯭ꯔꯦꯀꯣ ꯆꯞ ꯆꯥꯕ ꯔꯦꯀꯣꯔꯠ ꯄ꯭ꯔꯃꯥꯟꯗ ꯌꯥꯝꯅ ꯑꯩ ꯈꯨꯝꯖꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯩ ꯑꯄꯤꯜ ꯑꯃꯨꯛꯀ ꯇꯧꯖꯔꯤ BJP matamsida laibak thiba thodok yam thoe habadi covid na aptaina waringai manungsida koki nangsu lan torokki awabam leiba kanari si sahi ani khaktang ani ahum khaktang kanaru ko sahi ahum phana kanade akoi se potha handre ko covid na nei yam nei re sibya sire aduga adugi economic shutdown tori ngai manung economy down tori crash economic crash tori manungsida कुकी सिग्नल खुचेम की लान तौहलगा अखोई हुसी आई ngasi सेंग हाइके आई मथक दुकान मचा अमखक लेबदो ngasi lupa 90 खक योलेबा दुकान मचा म हांगा lupa 90 दुना आई मुंग थाक ngambra अदन ngarang सोइखि दुना आई इनाव मदा lupa 10,000 दा पुगे बदो अदुसु आई पोस्ट थाकत यावथोखरे वीडियो दुसु आई अंत दु थीरे कथके दो मदु फजदरेबको अदु कइनो याम सोक्चलबा तिने फिबम जे सोक्चलबा को अचिकि मति इकोनॉमी से क्रैश तौरे डाउन तौरे होजिक इकोनॉमी से क्रैश तौरे इकोनॉमी से शट डाउन तौरे इकोनॉमी से लोरे स्टेट की इकोनॉमी से लोरे पोइनु द सेंग केजी लपा फुबियक पैसे लोइरबनी को मसिदा इसिंग इसाउसुं मतेंग पांगसल इमिदो करिगिनो इसिंग चाउरिसि करिगिनो उसिन नतेको कनागुम खरदि उसिनने हाइबनी उसिन नोंग चुहनिगम पोते याम नोंग बवानी मदु लायासु हाइतबा मिगी वारिनी उसिन इसिंग चाउहन बनतेको तुरेंदे इसिंग याम कन चेलैदो तुरेंदे इसिंग कन चेलैसि करिगिनो सिंगद उवा लेक्तबा मोइना तौरिसि करिगिनो मोइना तौरिबु लानसे जंगल सु कथपिनेबा नोइ तौसि हाँ इम्फाल लमताप लौसले मोगी मोयकनी सिफाई nga विशाल जो मोगी को कोनुमांग मई कारम कम तब खितंग को अदगी यंगो हाउकी बेंग अदुदु कोनुमांग मई दाइले लई मैम तो अमत काहेंदना थमी सिफाई nga थमी को हजसे मोगी प्रोटेक्टेड एरिया मोगी ने मंगा अक्सेल थमी को घरी दसु लईबनी अदुमसु लईबनी अकोई मैते के कदाय छलाक सारे दुकान दगी बुलडोजर थौजलगा मोरी सुंगारी अदगी सुचानपुर सुंगारी करिकुम अमता लेत्रे हैबा अमोय दुकान चाउन चाउन फंबा सुचानपुर द लेरंबा कुमुजाम लेकाय द लेरंबा इना खुनबसिंग दो ngasi di chakni bo oire lan sigi saithengni ado ngasagi BJP government su kano taina lere khoi congress taina lere ko atomda political gi amai mileage lowna bai mahuta center ne yagere yaroigira मनपुर की मियाम ने हेने दुई को सेंटर दी आदा लेबनी को अदुना स्टेट की सब्जेक्ट नी लॉ एंड ऑर्डर फिल्म से मोइना होरपनी लान से अदिता दी स्टेट गवर्नमेंट ना वारी मखतंग लौहम थोकप्रा न खले स्टेट की सब्जेक्ट नी लॉ एंड ऑर्डर ngak पसिटी पब्लिक की प्रॉपर्टी मांगले पब्लिक की लाइफ मांगले लाइफ एंड सिक्योरिटी स्टेट न पीबो ngमक्तरदी सेंटर न पसाना पाइ हिताबनी सेंटर न स्टेट न यारे गई अखोई की मियाम के इंटरेस्ट थबक तौबा चुमेन खले अदुना अखोई की ऑनरेबल सीएम नसु मसी पार्टी की वफम से लापना थमगा कांग्रेस बीजेपी की लापना थमगा होजिक
ꯆꯠꯊꯔꯛꯏꯕ ꯀꯨꯀꯤꯁꯤꯡꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯋꯥꯔ ꯑꯃꯈꯛ ꯂꯝꯗꯝꯁꯤ ꯆꯠꯊꯔꯛꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯅꯥꯀꯣꯏꯅꯅ ꯂꯥꯟꯁꯤꯒꯤ ꯆꯩꯊꯦꯡꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯉꯕꯅꯤ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯈꯔꯗꯤ ꯐꯪꯉꯦ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯗꯨꯕꯨꯁꯨ ꯃꯣꯏꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤꯗ ꯆꯠꯄ ꯌꯥꯏꯑꯕꯀꯣ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯆꯠꯄ ꯌꯥꯏ ꯃꯌꯥꯡꯁꯨ ꯆꯠꯄ ꯌꯥꯏ ꯅꯥꯒꯥꯁꯤꯡ ꯆꯠꯄ ꯌꯥꯏ ꯀꯨꯀꯤꯁꯨ ꯆꯠꯄ ꯌꯥꯏ ꯃꯣꯏ ꯃꯁꯥꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯗꯤ ꯆꯠꯄ ꯁꯨꯡꯐꯪ ꯐꯪꯗꯕ ꯆꯍꯤ ꯑꯅꯤ ꯐꯥꯔꯛꯀꯗꯧꯔꯦꯕ ꯁꯤꯗꯅꯦꯕ ꯁꯣꯏꯔꯤꯁꯤ ꯃꯣꯔꯦ ꯂꯂꯣꯟꯅ ꯍꯤꯡꯖꯔꯝꯕ ꯑꯗꯒꯤ ꯁꯤ ꯗꯤꯃꯥꯄꯨꯔ ꯂꯥꯏꯟꯗ ꯕꯁ ꯆꯦꯟꯖꯔꯝꯕ ꯑꯗꯒꯤ ꯋꯤꯡꯒꯔ ꯊꯧꯖꯔꯝꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯁꯤ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦ ꯀꯣ ꯁꯦꯟ ꯊꯣꯛꯇꯅ ꯍꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯅꯤ ꯂꯨꯄꯥ 30 ꯁꯦꯠꯂꯦ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯀꯥꯏꯔꯛꯇ꯭ꯔꯕꯅꯤ ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯁꯨ ꯍꯤꯡ ꯁꯨꯝꯃꯕꯅꯤ ꯑꯩꯁꯨ ꯍꯤꯡ ꯁꯨꯝꯃꯕꯗꯣ ꯑꯩꯒꯤ ꯕꯦꯒꯁꯦ ꯑꯗꯨꯝ ꯌꯥꯜꯂ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯋꯥꯐꯝꯁꯤ ꯇꯣꯛꯊꯣꯛꯈ꯭ꯔ ꯂꯥꯜꯂꯣꯝꯗ ꯂꯥꯛꯀꯦ ꯉꯁꯤ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯑꯥꯔꯃꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯊꯤꯡꯕꯒꯤ ꯔꯥꯏꯠ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯛ ꯈꯪꯁꯤ ꯑꯥꯔꯇꯤꯀꯜ 19 ꯑꯁꯤ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯌꯥꯏ ꯍꯥꯏꯅ ꯃꯁꯥꯅ ꯄꯤꯖꯔ ꯂꯩꯔꯕꯅꯤ ꯁꯤꯗ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯌꯥꯏ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯌꯥꯏ ꯀꯨꯀꯤ ꯗꯥꯕ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯌꯥꯗꯦ ꯁꯤ ꯀꯩꯅꯣ ꯍꯣꯏ ꯂꯥꯟ ꯊꯣꯛꯀꯅꯤ ꯈꯤꯇꯪ ꯍꯥꯟꯅ ꯁꯨꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯊꯤꯡꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯥꯟꯗ ꯁꯨꯝ ꯀꯥꯞꯍꯜꯂꯒ ꯃꯣꯏ ꯁꯨꯝ ꯀꯥꯞꯍꯜꯂꯛꯇ꯭ꯔꯗꯤ ꯐꯕ ꯁꯨꯝ ꯀꯥꯞꯍꯜꯂꯒ ꯅꯥꯀꯟ ꯑꯃꯗꯒꯤ ꯁꯨꯝ ꯀꯥꯞꯍꯜꯂꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤꯅ ꯀꯩꯐꯧ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯅꯤꯡꯉꯛꯇꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯤ ꯀꯨꯏꯅ ꯇꯧꯔꯣꯏꯒꯦ ꯄꯥꯎꯁꯦ ꯂꯦꯇꯦꯁ ꯑꯞꯗꯦꯠ ꯑꯩ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯧꯕ ꯄꯥꯎꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯀꯨꯀꯤ ꯇꯦꯔꯔꯁꯤꯡꯅ ꯃꯩꯇꯩꯒꯤ ꯉꯁꯥꯏ ꯂꯥꯟꯖꯦꯟꯅꯈꯤꯕꯁꯤꯡꯒꯤ ꯃꯩ ꯊꯥꯅꯦꯅ ꯈꯜꯂꯝꯕꯗꯣ ꯑꯩ ꯉꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯃꯊꯧ ꯐꯖꯅ ꯇꯧꯕꯤꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯡꯗꯨ ꯉꯥꯛꯄꯤꯔꯣ ꯉꯁꯤꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕꯤꯔꯅꯨ ꯍꯧꯖꯤꯛꯃꯛꯇꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯇꯧꯅ ꯍꯧꯖꯤꯛꯃꯛꯇꯤ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2 ꯃꯌꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯂꯦꯞꯄꯒ ꯂꯩꯅꯔꯤ ꯀꯣ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯁꯦ ꯑꯇꯩ ꯃꯐꯝꯗ ꯑꯃꯨꯛ ꯀꯅꯥꯅ ꯈꯪꯅꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡꯅꯤꯅꯀꯣ ꯁꯨꯡꯅꯨꯔꯣꯝꯗ ꯊꯣꯛꯑ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯒꯤ ꯍꯥꯏ ꯉꯝꯗꯦꯕꯀꯣ ꯑꯗꯨ ꯀꯧꯇꯨꯛꯂꯣꯝꯗ ꯊꯣꯛꯑ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯃꯣꯏꯔꯥꯡꯂꯣꯝꯗ ꯊꯣꯛꯑ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩ ꯄꯣꯁꯇ ꯊꯥꯒꯠꯂꯤꯕꯗꯣ ꯃꯌꯥꯝꯅ ꯑꯝꯇ ꯌꯦꯡꯅꯗ꯭ꯔꯦ ꯀꯣ ꯃꯌꯥꯝꯅ ꯑꯝꯇ ꯌꯦꯡꯅꯗ꯭ꯔꯦ ꯑꯗꯨꯒꯤꯗꯣ ꯑꯝꯇꯪ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯀꯥꯟꯅꯅꯤ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯂꯦꯡꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯁꯤꯗ ꯄꯜꯂꯔꯣꯏꯀꯣ ꯑꯦꯔꯤꯌꯥ ꯑꯅꯤꯗꯣ ꯑꯩꯅ ꯄꯤꯔꯤꯕ ꯑꯦꯔꯤꯌꯥꯅ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯍꯣꯜ ꯑꯣꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯗ ꯃꯣꯏ ꯈꯨꯠꯂꯥꯏ ꯑꯗ ꯂꯣꯏ ꯄꯩꯁꯜꯂꯦ ꯂꯥꯟ ꯇꯧꯅꯕꯅꯤ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯃꯌꯥꯝꯗꯣ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯣꯏꯗ ꯃꯔꯨ ꯁꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯀꯣ ꯏꯁꯨꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯗꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯇꯥꯡꯈꯝꯗ ꯄꯥꯝꯈꯤꯕ ꯏꯁꯨꯗꯨꯅꯤ ꯀꯣ ꯑꯁꯤ ꯃꯃꯥꯒ ꯂꯥꯛꯄ ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯣꯏꯒꯤ ꯑꯗ ꯍꯧꯗꯣꯡꯗ ꯉꯥꯎꯖꯕ ꯁꯤ ꯀꯩꯅꯣ ꯀꯦꯠ ꯃꯃꯥꯅ ꯃꯣꯏ ꯑꯁꯣꯝꯗ ꯏꯪꯂꯤꯁꯇ ꯍꯥꯟꯅ ꯇꯝꯕꯤꯔꯦ ꯑꯗꯨ ꯉꯥꯡꯉꯤꯕ ꯁꯤ ꯀꯩꯅꯣ ꯈꯦꯠ ꯍꯥꯏꯁꯤꯅꯤ ꯁꯤ ꯀꯩꯅꯣ what is this ꯁꯤ ꯀꯩꯅꯣ what is this ꯁꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩ ꯏꯁꯨꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯑꯩ ꯂꯩꯖꯅꯤ ꯂꯦꯡꯒꯅꯨ ꯃꯁꯨꯅꯦ ꯅꯨꯡꯉꯥꯏꯇꯦꯍꯦ ꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯍꯧꯖꯤꯛꯐꯥꯎꯗ BJPꯅ ꯀꯨꯀꯤꯒꯤ MLA ꯃꯣꯏꯒꯤ BJPꯒꯤ 8 ꯃꯤꯅꯤꯁꯇꯔ 2 ꯊꯥꯔꯒ ꯃꯣꯏ 3 ꯑꯇꯣꯞꯄ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯩꯒꯤ ꯃꯣꯏ ꯊꯥꯔꯒ ꯑꯇꯣꯞꯄ ꯃꯣꯏ ꯊꯥꯔꯒ ꯃꯣꯏ ꯄꯨꯟꯅ 10ꯅꯦꯕꯀꯣ ꯀꯨꯀꯤ MLA 10 ꯁꯤꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯩ ꯃꯔꯝ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯀꯅꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯀꯅꯤ ꯍꯥꯏꯗꯅ MLA ꯑꯣꯏꯅ ꯒꯕꯔꯅꯔꯅ ꯋꯥꯁꯛ ꯂꯧꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯂꯩꯕꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯕꯥꯛꯀꯤ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯃꯣꯏ ꯀꯩꯃꯨꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ
ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯩꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯒꯗꯕꯅꯤ ꯅꯦꯇ ꯍꯥꯏ ꯈꯣꯡꯖꯣꯝ ꯀꯣ ꯑꯗꯨꯅ ꯍꯧꯗꯣꯡ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯤ ꯀꯣ ꯁꯤꯁꯨ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯉꯧꯕ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯂꯣ ꯊꯨꯒꯥꯏꯔꯛꯄ ꯂꯣ ꯕ꯭ꯔꯦꯀꯔꯁꯤꯡꯁꯤ ꯃꯊꯛꯇ ꯕꯤ ꯖꯦ ꯄꯤꯅ ꯄꯥꯔꯇꯤꯅ ꯁꯨꯝ ꯀꯜꯂꯒ ꯁꯨꯝ ꯊꯝꯃꯦꯕꯀꯣ ꯃꯁꯤꯁꯨ ꯄꯕ꯭ꯂꯤꯛꯅ ꯌꯥꯝ ꯊꯤ ꯁꯥꯎꯔꯦ ꯕꯤ ꯖꯦ ꯄꯤ ꯂꯩꯉꯥꯛꯅ ꯃꯣꯏꯅ ꯍꯜꯂꯛꯑꯣꯏ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯕꯤ ꯖꯦ ꯄꯤꯁꯤ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯇꯥꯕ ꯑꯩ ꯀꯅꯥꯝꯇ ꯃꯤꯆꯪ ꯅꯠꯇꯦ ꯑꯩ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯆꯪ ꯑꯣꯏꯅ ꯃꯌꯥꯝ ꯈꯟꯒꯅꯤꯀꯣ ꯅꯣ 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 ꯅꯠꯇꯦꯀꯣ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯩꯅ ꯌꯥꯝ ꯌꯥꯗꯕꯅꯤ ꯀꯩꯒꯤꯅꯣꯕꯨ ꯃꯣꯏ ꯃꯇꯝꯗꯁꯨ ꯐꯦꯛ ꯑꯦꯟ ꯀꯥꯎꯟꯇꯔꯗ ꯃꯤ ꯐꯅꯌꯥꯝ ꯇꯠꯈ꯭ꯔꯦꯕ ꯑꯩ ꯃꯥꯡꯃꯛꯀꯗꯅꯤ ꯑꯗꯣ ꯃꯣꯏꯅ ꯄꯤꯕ ꯐꯤꯒꯔ 5,500ꯗꯨꯗꯤ ꯇꯧꯕꯇꯕꯨ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯣꯏ ꯃꯃꯥꯡꯒꯤꯁꯨ ꯑꯗꯣ ꯍꯟꯗꯛꯀꯤꯁꯨ ꯑꯗꯨꯝ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ ꯑꯗꯨꯅ ꯂꯥꯟꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯣꯂꯨꯁꯟꯗꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯁꯥꯎꯅꯔꯤ ꯂꯩꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯩꯈꯣꯏꯒꯤ MOU ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯁꯥꯏꯟ ꯇꯧꯅꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯧꯖꯤꯛ ꯃꯩꯇꯩꯗ ꯍꯥꯏꯔꯨꯔꯗꯤ ꯃꯩꯇꯩ ꯃꯩ ꯍꯧꯔꯛꯀꯅꯤ ꯑꯩꯅ ꯍꯥꯏꯔꯨꯔꯁꯨ ꯑꯩ ꯆꯩ ꯆꯥꯅꯤ ꯑꯗꯨꯅ ꯃꯁꯤꯃꯛꯇꯤ ꯑꯩ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯊꯥꯖꯗꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯣꯂꯨꯁꯟꯗꯤ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯄꯥ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯈꯣꯡꯖꯥꯏ ꯀꯥꯡꯕꯨꯗꯣ ꯈꯔ ꯂꯩꯍꯧꯔꯒ ꯀꯣꯟꯅ ꯆꯪꯈꯤꯕꯁꯤꯡꯁꯦ ꯕꯦꯁ ꯏꯌꯔ ꯑꯃ ꯁꯦꯝꯃꯒ 1961ꯗ ꯒꯚꯔꯟꯃꯦꯟꯅ ꯍꯥꯏꯐꯦꯠ ꯄꯟꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯤꯌꯥꯝꯅꯗꯤ 1951 ꯁꯦꯝꯕ ꯍꯥꯏꯈꯤ ꯑꯗꯨ 51ꯕꯨ ꯑꯣꯏꯔꯣ 61ꯕꯨ ꯑꯣꯏꯔో ꯃꯁꯤꯗꯒꯤ ꯀꯣꯟꯅ ꯆꯠꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯒꯦꯔꯥ ꯀꯗꯥꯏꯗ ꯊꯝꯒꯦꯒꯦ UNOꯗ ꯁꯤꯟꯅꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯒꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯇꯧꯍꯟꯈ꯭ꯔꯒ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯇ꯭ꯔꯤ ꯃꯈꯩꯗꯤꯀꯣ ꯑꯗꯨꯒ ꯂꯥꯟ ꯂꯣꯏꯔꯣꯏ ꯑꯗꯨꯒ ꯄꯣꯄꯤ ꯍꯧꯖꯤꯛꯁꯤ ꯂꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯊꯥꯔꯛꯑꯅꯤ ꯅꯤꯡꯊꯝꯊꯥꯁꯤ ꯂꯣꯏꯔꯒ ꯄꯣꯄꯤꯁꯤꯅꯅꯤ ꯇꯧꯔꯛꯏ ꯃꯔꯝ ꯃꯌꯥꯝꯁꯦ ꯁꯦꯟꯅꯤꯀꯣ ꯋꯥꯔꯜ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯕ ꯑꯁꯨꯛ ꯌꯥꯝ ꯐꯕ ꯂꯩꯍꯥꯎꯗ ꯂꯩꯕ ꯄꯣꯄꯤꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯕꯅꯤ ꯅꯝꯕꯔ 4 ꯁꯨꯡꯕꯗ ꯀꯣ ꯅꯝꯕꯔ 4 ꯁꯨꯡꯉꯤꯅꯤ ꯗꯥꯏꯔꯦꯛ ꯁꯨꯡꯉꯤꯅꯤ ꯐꯣꯔꯃꯦꯁꯤꯟ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯀꯥꯟꯅꯗꯦ ꯄꯣꯄꯤꯁꯨ ꯌꯥꯟꯊꯠꯄꯅ ꯑꯣꯏꯔꯣꯏ ꯊꯥꯍꯟꯗꯕ ꯇꯥꯕ ꯇꯥꯠꯄꯥꯠꯅꯤ ꯌꯥꯟꯊꯠꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯇꯧ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤꯁꯤ ꯅꯠꯇꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯇꯣꯞꯄ ꯑꯣꯜꯇꯔꯅꯦꯇꯤꯞꯈꯔ ꯁꯤꯟꯕꯤꯕꯁꯨ ꯐꯩ ꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯋꯥꯅꯤꯀꯣ ꯀꯣꯟꯅ ꯆꯪꯄ ꯀꯥꯡꯕꯨꯒꯤ ꯅꯠꯇꯦꯀꯣ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯀꯥꯡꯕꯨ ꯈꯣꯡꯖꯥꯏ ꯍꯥꯏꯅ ꯈꯪꯗꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯗꯤ ꯑꯗꯨꯒꯤꯗꯣ ꯑꯔꯤꯕꯗꯣ ꯀꯨꯀꯤ ꯑꯔꯤꯕꯁꯤꯡꯗꯣ ꯑꯗꯨ ꯃꯣꯏꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯃꯔꯝꯗ ꯂꯥꯛꯑꯒ ꯃꯤꯒꯤ ꯂꯝꯗꯣ ꯃꯨꯟꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯣꯏ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯕꯔꯃꯥꯗꯁꯨ ꯃꯣꯏ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯏꯟꯗꯤꯌꯥꯁꯨ ꯃꯅꯤꯄꯨꯔꯗꯅꯤ ꯃꯣꯏꯅ ꯊꯝꯃꯤꯁꯦ ꯑꯇꯩꯗꯤ ꯑꯁꯥꯝꯗꯁꯨ ꯀꯩꯅꯣꯁꯨ ꯂꯣꯏꯅ ꯇꯥꯟꯊꯣꯔꯛꯇꯣꯔꯦ ꯇ꯭ꯔꯤꯄꯨꯔꯥꯁꯨ ꯀꯩꯁꯨ ꯑꯃꯠꯇ ꯂꯣꯏ ꯇꯥꯟꯊꯣꯔꯛꯇꯣꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯁꯣꯝꯗꯒꯤ ꯑꯩꯒꯤ ꯏꯁꯨꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯏꯁꯨꯅꯦ ꯑꯩꯈꯣꯏ ꯂꯟꯆꯦꯟꯕꯤꯒꯤ ꯀꯩꯅꯣꯅꯤ ꯃꯤꯌꯥꯎꯅꯤ ꯁꯤꯗꯤ ꯀꯣ ꯃꯣꯏ ꯑꯍꯨꯝ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯑꯅꯤꯃ ꯒꯥꯔꯤꯅ ꯇꯛꯄ ꯌꯥꯎ ꯑꯃ ꯇꯧꯕ ꯌꯥꯎ ꯑꯗꯩ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯈꯔ ꯊꯣꯝꯃꯨꯔꯕ ꯈꯪꯗꯦ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯂꯥꯛꯕꯁꯤ ꯈꯛꯇꯪ ꯑꯗꯨꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯑꯃꯈꯛ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯤꯕꯝ ꯁꯣꯛꯂꯛꯀꯅꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯀꯣ ꯌꯣꯡꯅꯥꯎ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯕ ꯆꯤꯡꯁꯤ ꯃꯣꯏ ꯂꯥꯛꯄꯁꯤ ꯍꯥꯄꯨ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯂꯥꯛꯄꯁꯤ ꯆꯨꯝꯅ ꯂꯥꯛꯄ ꯅꯠꯇꯦꯕ ꯄꯣꯄꯤ ꯊꯥꯕ ꯂꯥꯛꯏꯅꯦ ꯃꯣꯏ ꯀꯩꯖꯥ ꯍꯤꯡꯗꯣꯏꯅꯦ ꯄꯣꯄꯤ ꯊꯥꯗꯣꯏꯅꯦꯕ ꯗ꯭ꯔꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯎꯃꯪꯁꯦ ꯀꯣꯛꯊꯔꯒ ꯑꯩꯅ ꯉꯁꯥꯏ ꯋꯥꯗꯣ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯏꯁꯤꯡ ꯇꯣꯏꯅ ꯆꯥꯎꯔꯤꯁꯦ ꯎꯃꯪ ꯌꯥꯝ ꯀꯣꯛꯈꯤꯕꯩꯅꯦꯕꯀꯣ ꯀꯔꯤꯒꯤꯅꯣ ꯎꯁꯤꯡꯗꯨꯅ ꯃꯔꯥꯁꯤꯡꯗꯨ ꯎꯁꯤ ꯅꯣꯡ ꯆꯨꯕꯒ ꯊꯥ ꯃꯈꯥꯏ ꯑꯃ ꯀꯩꯃꯨꯛ ꯆꯨꯞꯁꯟꯗꯅ ꯃꯔꯥ ꯑꯗꯨꯝ ꯐꯥꯖꯤꯜ ꯂꯩꯒꯗꯕꯗꯣ ꯎꯗꯤ ꯑꯝꯇ ꯍꯧꯗ꯭ꯔꯕꯅꯤꯅ ꯒ꯭ꯔꯣꯡ ꯇꯨꯔꯦꯟꯗ ꯗꯥꯏꯔꯦꯛ ꯆꯦꯟꯊꯔꯛꯄ ꯏꯅꯥꯡꯅ ꯀꯩꯅꯣ ꯇꯧ ꯇꯨꯔꯦꯟ ꯊꯦꯡꯒꯠꯍꯟꯕ ꯑꯗꯨꯅ ꯇꯝꯄꯥꯛꯇ ꯂꯣꯏ ꯄꯥꯏꯊꯔꯛꯄ ꯀꯣ ꯑꯗꯒꯤ ꯑꯃꯒ ꯍꯥꯏꯖꯒꯦ ꯑꯩ ꯍꯤꯟꯗꯤ ꯐꯤꯂꯝ ꯈꯔ ꯌꯦꯡꯉꯤꯀꯣ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯀꯣ
ꯂꯩꯕ ꯃꯐꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯨ ꯆꯦꯟꯕ ꯇꯨꯔꯦꯟꯗ ꯂꯣꯛꯇ ꯍꯨ ꯊꯥꯗꯕ ꯃꯗꯨꯅ ꯃꯈꯥꯗ ꯉꯥ ꯌꯥꯝ ꯁꯤꯕ ꯑꯗꯒꯤ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯦ ꯈꯔ ꯂꯩ ꯃꯗꯨ ꯑꯥꯔꯃꯤꯅ ꯇꯧꯔꯤꯔꯥ ꯀꯅꯥ ꯇꯧꯔꯤꯅꯣ ꯀꯨꯀꯤ ꯇꯧꯔꯤꯔꯥ ꯂꯩꯃꯈꯣꯡ ꯍꯟꯗꯛ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯤ ꯏꯁꯤꯡꯗꯨ ꯃꯥꯅ ꯄꯣꯏꯖꯟ ꯑꯣꯏꯔꯁꯨ ꯀꯦꯃꯤꯀꯦꯜ ꯑꯣꯏꯔꯁꯨ ꯁꯨꯡꯃꯥꯡ ꯃꯥꯡꯉꯣꯏꯕꯀꯣ ꯏꯁꯤꯡꯗꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯂꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯋꯥꯔꯗ ꯃꯁꯤ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯁꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯤꯡꯗꯥ ꯗꯥꯝꯒꯤ ꯏꯁꯤꯡꯐꯥꯎꯗ ꯊꯛꯄ ꯀꯤꯔꯦꯕꯀꯣ ꯁꯤꯡꯗꯥ ꯗꯥꯝꯒꯤ ꯏꯁꯤꯡꯐꯥꯎꯗ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯅꯣꯅ ꯈꯔ ꯇꯦꯁ ꯇꯧꯅꯤꯡꯉꯤ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯀꯨꯏꯅ ꯇꯧꯔꯣꯏ ꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯁꯤ ꯀꯣ ꯑꯗꯨꯅ ꯕꯔꯃꯥꯅ ꯂꯥꯟ ꯇꯧꯔꯒ ꯑꯩꯈꯣই ꯁꯤꯗ ꯀꯣ ꯃꯊꯥ ꯁꯥꯟꯅꯕ ꯆꯨꯝꯗꯦ ꯏꯟꯗꯤꯌꯥꯅ ꯃꯊꯥ ꯁꯥꯕ ꯆꯨꯝꯗꯦ ꯀꯣ ꯑꯗꯨꯅ ꯃꯤ ꯂꯩꯕꯥꯛꯀꯤ ꯇꯧꯁꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯪꯇꯥꯕꯤ ꯑꯃ ꯂꯥꯟꯁꯤ ꯂꯣꯏꯁꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯂꯣꯏꯁꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯆꯨꯝꯃꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯕꯅꯤ ꯀꯨꯀꯤꯗꯤ ꯃꯣꯏ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯒꯤ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏ ꯃꯁꯤꯡꯒ ꯀꯣ ꯕꯔꯃꯥꯗ ꯂꯩꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯃꯩꯇꯩꯗꯤ ꯃꯁꯤꯡ ꯌꯥꯝ ꯍꯦꯟꯕꯅꯤ ꯃꯣꯏꯅ ꯀꯣ ꯊꯝꯃꯒꯦꯀꯣ ꯃꯥꯏꯅꯣꯔꯤꯇꯤ ꯅꯠꯇꯦ ꯃꯣꯏ ꯑꯩꯈꯣꯏꯗꯤ ꯃꯥꯏꯅꯣꯔꯤꯇꯤ ꯁꯨꯡ ꯑꯣꯏꯗꯕꯅꯤ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ